Masida uliba video clip asi Meghalaya gi sing amada koiba chatkiba nongna luhongmada ngairiba matai manau amagi video ni. Apa masida makoi ani si honeymoon trip kidamakta lakhibani. Makoi ani gi video si blogger amana masagi video semnaba video nama matamda yaukiba video amani. Blogger asina magi video da yauriba matai manau asi mangkini. Amadi masina lebak asugi miyamda shockwave ama lahagalakani. Amadi tongan-tongan ba India gi state anida police na akan mamong da tije thumni lakani haiba si khangmanate. Ngasigi wari asi yamna samamnaba tarai ba ma oidaba matai manau ama Meghalaya gi sing amada ikang ngaudana mangki bagi wari amani. Matai manau asida kari thoki police na kamdauna case asi solve tawki bagi haiba du video siki makata basruk tagi khangminersi. Masida uriba couple asi mangki ba matai manau aduni. Nupa asigi mamingna Raja Ragubang si kawi aduga nupi asi na Sonam kawi. 2025 ki Mei gi tang 13 da makoi ani si achauba luhong magi thoram ama pangthok tuna luhong ki Raja Ragubang si Madhya Pradesh gini maki family si sel thum paiba business tawa family ama oi maki masi amadi mayam singna family si business saruk yabagum mak si saruk yai Raja amadi Sonam gi luhong basi engaged marriage ni haibadi imong manung yana duna makoi ani si luhong ki bani luhong basi da Raja na yam harang leiba ui video footage asida Raja amadi maki family na yam harau tayamna luhongba si celebrate tawri kana amatana numit kharani gi matungda makoina lama phangdaba mawongda tamthiba thogdok ama tholakani haiba si khangman natte luhongba si loire nangna yuman magi lambi da khong thangje lakliba matai manau asina kadaida karama matamda honeymoon satsige haina khanari makoi anina tongan mampham kya khangale adubu Raja di businessman oibnina mafam ayama loina salure Raja na mukta saludriba Meghalaya da makoi anigi honeymoon trip asi satla haina makoi anina yanari tawgada bakudingmak makoi anina loina maksiam saba loire mege tangkun numit asida makoi ani honeymoon gi damakta jum thadoraki aduga asam gi kamika temple da thunglari aisang asida changduna makoi anigi oiba yaipa mangol kaya niraba matungda makoi ani Meghalaya tamna khongsa lagi mege tangkuni thoi numit asida makoi ani Meghalaya gi silong da thunglari aduga makoi anina laibada ngaigadaba mafam ama haibadi malai ke sang village ta khalle phamasida makoi anina scooter amasu wairami mathangi numit megi tangkul humdoi gi ayukta makoi anina pugadaba pojai sing sek tawri scooter asi thauduna honeymoon gi spot aduda chatlagani khalubada makoi ani gi tamoida matom marang haubasu fauri khongchta asida makoina Meghalaya gi maming chalaba waterfall amasu yengnaba thaurang tawri numit asigi weather su yamna nungaiba makti oiramde adubu kariguma maram kharadagi weather nungaitrabasu makoi anina waterfall tamna khongchan bahuragi makoi na sing asida kakatuna salingai matamda Sonamna manempo ki call ama receive tawtuna wari sanari call asida Sonamna hairi ekoi na kari basing asi asuki matek ngammi agi haksang asi su yamna sok thari aduga ekoi na satliba waterfall asi su yamna ngamma mapama madalai maram asina ekoi makhatana chatpa mathau tari call asi thamkraba matungda Sonam gi manempo Raja gi mama gi wakhanda nuaitaba phawrami mama asina call torngi manungda makoi ani si halaklo pamaduda chatlaron haina hanjan hairami adubu Sonamna kaishu thotokpa tawroi haina pakom piragi ngayak leraba matungda Raja gi mama na mohana call tawi adubu Raja amadi Sonam gi phone asi chatkidre ahan badadi family asina kaishu yam luna khalude makoi ani asi arapa mapamda lai amadi Meghalaya asi singak to oibanina network phangdabagi oiramgani haina makoi na khaloi matamasi asum hawkibra numita aslaki adubu makoi ani gi phone asi hoju phawba chatkidre masidagi imung manungi mioi sing asida mi paiba ma phawraklai makoi na khalagi karigomba pamnaba thawdok kharati tholam lagani masina family sigi mioi singda hena pakat pahaibada oire Raja na trip asi hek chatkiba howdagi makoi gi trip asigi matangda sang naina maki brother Bipinda update tawragi Raja na tharakpa photo singi marakta scooter amada makoi ani punna phaminawgi photo ama yawi scooter asigi number su photo asida mayek seng uba phangi Bipinna scooter asigi khongol liduna scooter asigi mapuga pau phaunarami scooter asigi mapuna Raja amadi Sonamna scooter asi waiduna pukhibni makoi ani hoju phaw halaktri haina phone gi kuthangna khangalagi wapam asi tabadagi family ani asigi mioi sing asi loina pakhanari makoina thinthaba tawduna Meghalaya da Sonam amadi Raja gi brother tharami mathangi thangnaba numit megi tangkun mari da makoi ani Meghalaya da thunglari aduga Shillong police station da missing file ama report tawri matam asimakta da family ani asina Madhya Pradesh ki police station da su missing report ama tawri Shillong police na yamna thunamak Raja amadi Sonamna chatkhiba sing adu sangduna thina ba honai adubu pham aduda nongkana chubadagi ngayakti thinthai mathangi numit megi tangkun mangada search operation asi mapung phana chathaba hawragi operation asi joint team haibadi National Disaster Response Force NDRF
amadi State Disaster Response Force SDRF pun saruk yamiduna sathaki sonamga ikon kona pau phauna ki ba mafam asi waterfall adugi manak oibanina such operation asi mafam aduda yama tauki waterfall asi ki kasin koya amadi akoi basing asida sang duna koi thiri matam asi maktada raja amadi sonam ki family su mafam asida yausalagi makoi na khalli makoi ani asi kanago makharana soidana kidnap tawduna puram lagani amaromdana family asi ki mioi karana sonambo phaduna rape tawraba matungda matai manam asi hatoklam lagani haina khalami Meghalaya gumba tourism ni yamna shape oiba mafam asida asigumba crime wathok ama thokpa haibasi state asigi yamna mingchat thingai oigadoribani maram asina Meghalaya ki chief minister khongchta sangmana thodok asigi matang yam lumna lawrami nakan amaromdana Madhya Pradesh ki chief minister Mohan Yadav na su thodok asi kamnong thokibano haina munyeng silami mahakna chief minister khongchta sangma ga su pau phauna duna paikhat payaba thabak kutima paikhat aba khanghalagi adubu police na case asiga mari lenaba information khudema khomgatuna fana kana thirabasu raja amade sonamge khongol liba ngamdrei matam asum hawkhibna jun tha yausilagi media ki channel karada case asiki matangda bamna saba theory kya puthoraki theory asida sumna hairi raja asi hatoklam lagani aduga sonam bona india ki border landuna bangladesh ta puram lagani masigi wafam asi othokpasu yari maramdi raja amade sonamna satkiba mafam adu bangladesh ki border yaugadaba sumnagi kilometer 15 mutang ngairabani asumna case asi media ki channel singna nainarakpadagi case asi national issue ama oiraklei miyamna Meghalaya ki law and order asi lamkoiba lakpasingbo ngak senra thamang ngamdre haina hunduna ngangna bahoragi matam asida khangkhangokduna waterfall asidagi khara lamna leba umang amada pitcha mamuk luba loksap amada raja ragubang sigi asi baksang asi phangmangam khri maki haksang asi yam thina patapumda bahaibedo oiri karigumba maki haksang da siram liba gari etu yaromdrapati misak asi raja ni haiba khangmangam namloi raja ga loina posak kaya masu maki manakta gi fangki I tairaba athauba thang ama I tairaba raincoat ama sonamgi angoba furit amadi vivo phone gi kairaba LDC gi screen ama fangki adubu sonamgi asiba haksang di mafam asidagi phangmangam khide masidagi family asigi mioi singna asumba bisar photo haina kana taksin bahoraki family asina raja gi matangna suna su phongdogli raja na thokiba matamda sana lupa kya loina duna satki diamond gi khudof sana gi lik amadi khuji saurangna lupa lak taram oigadaba yamlaba property kaya poduna satki adubu hariba posak sing asi raja ga loina na amata phangmangam khide masidagi miyam gi wakhanda anaba wahang kya hangba haunaragle wahang adadi sonam asi kadai ta satkrabagi yamlaba miyam amsu tholaktuna case asi gi langla langjin putho amadi thodok asi CBI da thijalalo haina akanma kholaw lauduna Madhya Pradesh ki Indoor High Commission da demand kya yawba paper amasu pisallei Prime Minister Office ki phawba raja ge family ta chithi tharaktuna themden wahi kya phongdoraki amaromdana Meghalaya police na kan mamawngda thi humagi thabak kya drone amadi hui sijanatuna chathari masidagi yamna thajadaba mawngda case asigi langla langjin khara piba ngamgadaba misak ama thoklaklei misak asigi maming Albert kawi Albana Meghalaya police ta chatuna mana khangma wahong khara phongdoraki mahakna hai makoi anigi tourist guide ama oina thabak tawnaba aina offer ama makoi da pi adubu nupi asina yakide mathangi thangnaba numita aina makoi bu amogana thengnaki adubu handakti makoi ani khaktang natte tongan mamioi ahum amasu makoi ga loina tuna laki masigi clue asina police singda anoba mayon ama purak pangamanki police na tongan ma camera nem phuni thoigi footage amhana check tawba hauraki makoina hojikti khangli me ahum raja amati sonamgi manakta ayama matamda uba fangi haibasi me ahum asina scooter thauduna chatli haibasi camera da uba fangi police na scooter asigi number track tawduna scooter sing asigi khunguli ba hauraki hojikti makoina khangli me sing asina seasonary ba scooter asi asan mani haibasi me sing asigi masak asi Alberta police na yangalami Alban asu me amagi masak khang mangam kre scooter asiki mapu asi Madhya Pradesh ki oirambadagi Meghalaya police na Madhya Pradesh ki Indore police ta pau piduna mateng pangmina ba haijaki Indore police na investigation tawba hauraki scooter asi sisinakiba miyosing asigi maming Akash Rajput Vishal Sohal amadi Anand kawi haibasi makoina khangmangam kre Jun gi tang tariat numit asida police na ihan hana Akash phai lemawriba misak ani do phana ba hotnaringai yamna ngakpa thaudok ama Uttar Pradesh ki lambi mapanda leiba sayon pham amada thokle Dukan asibo hangliba mioi adugi maming Sahil Yadav kawi mahakna dukan asida leiringai matamda ahingi pung ama ta swaida nupi ama family ama da sangkiba ui aduga nupi asina ngahak leiraga Sahil ge manakta sangaktuna magi phone ta hauri maram aduna Sahil ge phone amukta waiduna call amukta tawgi hairaki nupi asi atai kana su oiramdre miyamna siramlani haina khanuroraba sonam oiramki sonamna Sahil ge phone lauduna Meghalaya da mahakpu thidun leiriba mayama gobil da call tawraki
Call asida Sonamna kablagi. Mayamana video call tawna pa hotnaringe matamda Sonamna call kaktalagi. Gobinna amuhana call toroktuna sahilda masanapibu section na aswengam yauduna thamnaba natraga police singna kinaba hairaki. Sonam dukan asike manakta yam wana phamduna lairi. Amaromdana Gobilna maki family amadi police da masanapi phangmagi pau pirami. Police na dukan asida yam thuna laktuna Sonam mulakhatuna pukri. Aduga medical check-up tawnabagidamak hospital da putuna salami. Sonamgi haksang asi fever amadi kokrakra sikpa tawrami. Hidak saaduna anaba asi faraba matungda Uttar Pradesh ki Gazapur police station da mahakpu putuna satkri. Sonamgi paw asi hek phangmaga Meghalaya amadi Madhya Pradesh ki police ki team ama Gazapur da investigation gidamakta thunglari. Matam asimakta da case asida senaba miyoi marisu Madhya Pradesh ki Indore da phaduna lairi. Police na akan bawahang kaya hangbadagi miyoi amana aseng asuma kudimang loina haidoraklei. Tawdok asi pangthoknaba amadi masida kok thadaramliba misak asi atai kanasu oiramdrei. Raja ga luhongduna leminakiba mahaki nupi Sonamna Raja bu thawaina hatnaba sinbani haina haidoraklei. Wafam asi khanglakpa matamda family asigi miyoising amadi police sing angakpa fawki. Kari maramgi mahakna mapureba bu halibano haina wahangke hangba haunaraklei. Police na makoibu pharba matungda Meghalaya da puraktuna court puthoklei. Aduga numit nipanigi remand lauthaki. Wahangke hanglaba matungda police na crime asigi horakpa masi khangmangamkhre. Crime asigi matangda police na makoigu wafam asuna phongdoragi. Sahi ahumgi mamangda Raskuswa kauba nupa ama Sonamgi mayamagi company da manager ama oina thabak tawduna lei. Sonamsu lairek tamba loiraba matungda company asida join tawki. Horakpa matamdadi makoi ani asi close friend ama oina loinai. Adubu makoi anigi mari asi nungsinaba natamna mahut sinjalaki. Makoi anigi nungsinaba si kanada su khangalamdi. Miyamna singnadanaba Ras na Sonambu sister haina kawi. Sonam engage tawri luhongkidawre taabada Ras khoirang khoisaunaba haibadu oire. Sonamna su luhongba si pamkide adubu namdana luhongba taki. Luhonglaba matungda Sonamna wareba malaure. Mahakna Raskuswa amadi mahaki mamanaba singna sumna hairi. Raja ragupang si hatokrasi ain hairiba si illu. Karigumba ain hairiba thabak asi nakoina pangthoklabadi lupa lakon pigani. Aduga mayambagi company tesu thabak tahongani. Sonamgi wafam asida makoina ayaba pire. Haina kiba matung ina megi tang 13 Raskuswagi mamanaba uhum asi train tongdana Guwahati da salami. Ras na makoida lising yangkai amadi mobile phone ama supire. Aduga mahakna haiba wahum kudimak pangthoknaba khanghalami. Miyoi uhum asigi sana thaknaba amadi laifamgi asangba sel kudimak Ras na loina puthoklei. Asigi matungda Ras na fake sim card ama su laire. Aduga mamanaba uhum asida makoigi phone sizinadana khanghalli. Masigi mahuta mahakna lairiba sim card asi oina sizinau. Masigi maramdi police na makoigi khongulirapa ngamdanabani. Plan asi puna yatminarabasu Ras ti kona thangna tongana lehauki. Masigi maramdi matam sap manana masu yumda leitrabadi miyamna amadi police na maabusingna kini haibasi Ras na khangi. Megi tang 18 Ras ki mamanaba uhum asi Guwahati da thunglari. Sonamna masagi paisa puthoktuna Guwahati satnaba ticket ama kaglei. Imong manunggi miyoisingdana magna satliba si Assamgi Kamikya Devi Temple da satpani. Laisang asi matam sangnadagi aina amuktang satki haina khangiba mafamni haina haizellei. Mapuroiba Raja ragupang sidasu khongchta asi maksu yaw nangi ticket amasu kagle haina hairami. Raja na su Sonam manungsibidagi Meghalaya da chatringai laisang asida changduna lai khoramlage khanbadagi Sonamgi wafam asida yarei. Makoina Guwahati yoraba matungda Sonamna makoigi laifam anekpa miyoi ahum aduda thakre. Aduga maki plan asibu pangthoknaba chapchapa matam ngaiduna lerami. Megi tangkuni thoi numit asida Sonamna Raspu angamba lokchap amada selfie kapa saduna inthanaba honai. Adubu mai pakide. Sonamna mapuroiba Rasta mahaki diamond gi khudop sanagi lig amadi khuji puragu. Aikhoi anigi punsigi memory oigadaba photo kapsi. Nangbu yariba makai phajanba ina pami haiki. Adubu tasengmati Sonamna Rajabu halaba matungda mahaki property silaunaba honakhibani. Numit asida makoina living root bridge yenglaba matungda mafam asida hinglektunan lei. Thangnaba yukta makoi ani waterfall tamna kakhalagi. Sonamna makoigi laifam asigi location thabadagi miyoi uhum adusu mafam asida yaushilagi. Makoi hojik punna waterfall tamna khongchta lagi. Tanja asidani blogger adugi video da makoi yaukhiba adu. Makoi hojik sokthabadagi ngahyak pathaduna lairi. Yamna interesting oiribadi miyoi uhum adusu indoor dagi oirambadagi Raja ga yamnang anna friend amagum wari watai saba hauragi. Miyoi uhum asina hairagi aikhoisu mafam asi yengba lakpani nanga thengnaba si yamna phari. Raja ta singnaba phawdunaba miyoi uhum asina Rajabu friend amagumna loinarami. Singasi asum karakpana makoi hojik loina sokthari. Makoina siragliba plan asi phawba pangthokpada awaba haibadu oire. Makata na kara chatlaba matungda Bisalna Rajabu tungdagi attack tawragi. Aduga Sonamgi matengdagi Rajabu lokchap amada inthaki.
Makoina sizinnakiba kuchu khulai mobile amadi firol police na track toba ngamdana loinamak hundokhri aduga makoi tonga langnari misalna sonamda rasna pirakpa muslim gi dress burkha kusinaraki dress asi sizinaduna sonamna matam kara mahak masak asi lotuna laiki mahak tonga ba india gi mapam singda bus amadi train tongna koicha jatki mi ohum asi fari haibagi pau phangba matamda sonamna phatalosing ama mukhalakle mahak asi kanago makaranda kidnap tawbani thawdok asida mahak victim ama oire haina miyamgi mafamda uhannaba mahak pibam sokpa saktam amada indora muhalaki adubu police na di aseng masing adu farba miyosing aduna haidorakpadagi loina khangduna lairabani raja ragomakse hatpada chenaba miyoy khudimo phaduna makhatana wahang pahang kya sathari thawdok asi ikuiduna thokpa oibana mara lairba miyosing aduda karama makhangi serak pibag haibadu haujuk phawi oina di khangma ngamdri crime asiki matangda miyamna yam toina hangnaba wahang amal lei madudi sonamna ras nongshirabadi kari maramgi raja ragomaksiga luhonglibano luhongdringe mamangda sonam amandi ras makoi ani senkiba yai adubu makoina masi tawkhide sonamna raja ragomaksiga luhongba sida ayaba pikibasi kari maramgi oiramba yabage haibadu comment da khanganbirago ngasigi oinadi matang asida loisanjarage punumakpu Mingselmanipur na khoiramjari